Lakhipuronline puthokchaba November gi tang 12 Yumsakaisha numit ki Khomjinba Pao tabirase Ahanbada marui Pao Katigora da high school gi mahiroi nupi macha ama rape tawkhiba gi thodok ta chenaba mioi adugi mathakta phasi gi chairak pinana bataksin khre Jiribam da langdai nganbi VLF ki general body gi mipam pangthokre Research Forum Manipur Reform gi Taratarep Subamapo Common Thorum Manipur Press Club ta pangthokre amasung Mini National Badminton Championship ta gold lawrakraba Kasar Siptilagi ngangom yaipababu taramno khre Hauzik mapungoi Pao tabirase Kasar Jilagi Kategora Assembly Constituency gi manung chanbada leiba Katirail Ambika Choron High School gi chahi mapan gi nupi macha amabu rape tawkhibagi thodok amaga mari leinana thodok asida chenabani haiba Jitendra Sudradharbo phasi gi cherak pinana badabi tawraduna haukiba leibak pokpa nimita Kategora Office Parana konma maphamda chauna irang thokre school gi mahiroi sing amadi lamdam masigi khoisaunaraba masing yamkhraba miyam ga loinana achauba rally ma pangthoklaba matung Kategora Circle Office tamna changsilaki Maral gi matung inna Jitendra bu phasi gi cherak pigadabani haiba kholauna pumnin ki hiramasi gi matangda Circle Officer Robert Tulor gi maphamda memorandum ama pisin ke मेमोरेंडम मैंने एक्सेप्ट किया है और आप लोग को पता है कि ये बहुत बड़ा सा मतलब एक सीरियस क्राइम हुआ है हमारा यहाँ पे कि 9-10 साल के बच्ची का मतलब एक सेक्सुअली मतलब असॉल्टेड हुआ है जैसे कि आप लोग मेमोरेंडम दिया है और अभी मेरे साथ भी आईसी इंचार्ज खतीगरा भी है तो इनसे हमें खबर मिला कि वो जो आदमी है एक्यूज है उसको मतलब पकड़ के अभी थाना में रखा हुआ है और ये भी मुझे अभी खबर मिला है कि उनको मतलब कोर्ट में पेश हो जाएगा आज अराउंड 2 PM को तो मैं आशा करता हूँ कि मतलब आप लोग को न्याय मिले और इस आदमी को मतलब नियम के मुताबिक उसको मतलब सज़ा मिले तो ये तो मतलब कोर्ट का ऊपर हो गया अभी कोर्ट को बेस के अभी कोर्ट डिसीजन लेगा इसके ऊपर इतना मैं बोल सकता हूँ अभी के लिए Humpunitoi suba Manipuri Sahitya Parisara Samgi chahi gi mipam pangthokadabaga mari leinana haukiba nongmaijing numit November gi 18 da Reception Committee Review Committee gi mipam ama Parisat ki President Ngangom Joy Kumar na mipam ma poiduna pangthokre Parisat ki VP Ngangom Basant Kumar Parisat ki Lakhipur District Committee ki President Yumnam Nadia Chan amadi Parisat ki Baskandi Branch ki President Khaidem Gaurahari na dais tapham ki Mifam na kupna khanaraba matungda Yumnam Nadia Chanbu Chairman Khaidem Gaurahari bu Convener khanduna Miyoi Yankaitare na saba Humpunitoi suba General Conference 2024 Manipuri Sahitya Parisara Samgi Reception Committee ama semkhre Mifam adu Parisat ki General Secretary Khumuzam Dhirena conduct tobikhi Tonambam Robindrona wahodok bikhi Christmas Thauramga mari leinana Sahitya gi khana neinabagi thauram Taranithoi suba Christmas Literary Seminar Lakliba December gi 13 nongmaijing numit ki nungthil gi pung ama makhai taba matamda Kasar Poilapul Baptist Church manakta pangthokadauri hairiba thauram asida Dr. N.D. Hodamba amadi IS Thingom Sahitya Bhushan na Thaunabjom Siamgi Wareng Izet ki damak amasung ahongbam ongbi haritombi ki saireng anoba common naina bigani thoromasida kangabam nan chana mithunglen oina saruk yagani haina silangli bagi maike dagi khetrimayum nobina khangalakle Jiribam district ki manung channa laiba Dibong Mayai lekai gi community hall da Manipur State Rural Livelihood Mission MSRLM gi mityang makhada self help group tarukna punna semkiba Langdai Nganbi Village Level Federation BLF Dibong GP Jiribam gi ahanba Quarter General Body Mifam ngarang pangthokre Thoromaduda Ichel Club Dibong gi Secretary Phaglangbam Gyanendro Langdai Nganbi BLF ki President Oinam Momota Devi MSRLM Jiribam District ki DMM in charge Thongbam Lenan MSRLM Jiribam District ki DAA in charge W Pramojit Singh amadi MSCB Bank Jiribam Branch ki Manager Ayekpam Thoibana Mathangsidna Chief Guest President amadi Guest of Honor oina saruk jakhi Thorom aduga mari leinana Chief Guest ki warol piraduna Ichel Club Dibong ki Secretary Phaglangbam Gyanendrona hai SHG haibasi isana isagi mating pangjaba adugumba loop amani maramaduna Manipur State Rural Livelihood Mission MSRLM na pitharakpa
tongan tongan ba scheme sing bank benefit sing adu miyam na lobiu amadi langdai ngan bi BLF ki makha da leiriba SHG singna amata oina thauna leina punna honamina duna miyam punna chakotna na ba honamina si haina su phongtokhi Thoromasiga mari leinana MSRLM Jiribam district ki DAA in charge W Pramojit Singna MSRLM na ngaklo pituna SSG semlaba matung bank tagi pitharak pa senpham sing karamna sijenagani haibagi matangda miyamda khangankhi amadi athuba matamda BLF member singna tawgadaba thodang sing amadi paisa karamna sijenagani haibagi matangda training program kaya su tawragani loinana SSG member singna amata oina thabak tawminaraga miyam punna chakona na bahona biu haina phongtokhi BLF langdai nganbigi self help group taruki member singna self help group na piriba kanaba sing adu miyam ga punna khana neina bagaloinana jahi amagi account statement langdai nganbi BLF ki SSG member sing da khangan khi hairi Ekaki phangdaba ton ba subsidiary scheme sing ekoina kamai ko lobuni habudi ekoi expert sing loina ekoi self help group sing na ekoi thawai yauna honaraga sagi ekoi karamba mida loan bigani gaise loan ase paisa pam mi karam lete paisa ko mi kudum paisa pami haidar mi kudum paisa lobu yate karamba mina paisa lobuni thabak suba no makan ba loan singada mina paisa pugani paisa lobuni natragadi bank su lem na paisa pi baise bank khande sarkar khande lanai khande kanamna lem na paisa pining de paisa mangning de maram maduna ekoi gi langdai bi ekoi village level federation ki makha le riba self help group singna koi kan hona minaduna ai ba scheme sing asi lawna na ba makha tarakpa program sing ekoi gi mari le na ba department silakpa program sing yoksan biduna ekoi sa skill development ekoi gi hai singba khud sa haina bagi adumba development oina ba ekoi program sing adu yoksan biduna ekoi sarkar na pithar bi ba scheme sing asi ekoi lomina si ai ba khom si thamjaraga ai masang si tinjari oina haibiriba sarwegi pokta meyam sibu akoina lawbu yaba amadi phambam thokpa kaya bu sarwaga tanamina duna lawraga aikoi chakhatpa ama oina minasi haraga ai matang sida Chief Electoral Officer Manipur gi bineng makhada Manipur Innovation Society Kaisampat Kangabam Lekai amadi Jiribam gi volunteer singaloinana Systematic Voters Education and Electoral Participation SBWP da yumpham oiraga chahi 19 mapung pharaba leibakasigi citizen singna voter list ming chanduna afaba mihut khanduna mating leiba khonai ama semnana bagi campaign ngarang pangthokre voter list ming chandriba amadi challaba singna aran ahui semdokningba transfer tawgadaba sing BLO natraga online gi kuthangda December gi tang 8 phawbada tawbayagani aduga December gi tang 2 amasung 3 BLO sing polling station sing da leigani haina pawasina makhatarakle Research Forum Manipur Reform gi 33 subamapok common thorom ngarang November gi kunmathoi Imphal gi Manipur Press Club ta pangthokre thoramda Mutua Bhadur Director Mutua Museum Dr. N. Bidachandra, former President Reform amasung Professor C.H. Ibohal, Vice President Reform na Chief Guest of Honor amadi President Oikhi. Romesh Waikhom, Associate Professor, Dhanumanjuri University na Thoromgi Wahaudok amadi Reform na pangthokliba thabak thorom singi matangda wapam kaya phongdokhi. C.H. Ibohal, Vice President na hai Reform asi Manipur gi nat saktam ngaknanaba honabada yumpham oiduna lingkhat kibani aikoina ngangnariba lon chanabi kaya si matam leiba khibikta mangkhidana ba honaba haibasi aikoi gi thodang ni haikhe Mutua Bahadur Chief Guest na mahaki warolda aikoi asi lairik paba yamna watli lairik ti leigani adubu thelaga thami hairaduna mapan gi miyoi singna aikoi gi ityas ki matangda lana haibada aikoi karisu khumngamde aikoi reform na apaba makal gi lairik puthokna na bahona si haina mahangna phongdokhi Dr. N. Birchandra Guest of Honor na hai reform asi chahi yamlaga thabak thorom hengalagi aduna masi mapangal kalhanba mathautai haina mahangna phongdokhi Thorom asiga mari leinana reform gi member oiramba leikidraba mayang lambam Gaurchandra masung thokjom projen gi maphamda leisu katuna ikai khumna bautki Longjam Arun former secretary na welcome address aduga Dr. Sapam Dilip member reform na vote of thanks speaking
Lakhipur online channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu. November ki tang tara manga dagi tara nipan phawba Kolkata gi Star Badminton Academy Harinabida pangthokiba Yonex Sunrise Second Mini National Badminton Championship 2023 da Chahi Taramathoi Makhagi Boys Doubles da Gold Medal Laurakraba Kasar Siptilagi Ngangom Yaifababu Mahaki Pognapam Siptila Kasar Dangarang Taramna Okre Ima Social Development Committee Siptila na Sinduna Pangthokiba Taramna Okpagi Thoramaduda Khomjinba Chandra Retired Professor R.K. Sanahal Vice President Assam Sepak Takraw Association Manidon Singha Retired Major Salim Ahmad Sunrise English School Poilapul Amadi Joy Singh Secretary Kasar District Congress Committee na Mathang Sitna Mifam Mapu Amasung Ikai Khomnajaba Mithung Singh Oina Taista Phamki Ngangom Jaifabana Manipur gi Thokchom Yangbaga partner oiduna Manipur gi mahut sinduna final da UP ga sanaki final da Manipur na UP bu kunhumdoi kunmathoi amadi kunmathoi taramapan da thoiduna chahi taramathoi makhagi boys doubles ki winner oiki first prize asida trophy ga loinana sel oina lupa lising taramathoi makha yauri ngarang taramna okhi bagi thormaduda ima social development committee siptila gi member sing amadi kungang asigi miyoi kayana sarugyaki panbayai ngangom yaifaba Siptila Kasar Dalaiba Ngangom Dipak Amadi Ngangom Ongbi Nomita Devi gi machanupani Makoy asibu ay koy na asum mamay da pulaga mai patpa ni amam koy na mungka mata mona bang koy koy manga na ibalampa magudilay magulay na sulay na ay na masi organization committee sida ay nasidagi haw na sinarawni asigi lampak asida ningamdagi matamda aying kanungdang kasi satpa yadre tumag kasalaga kalibu kali daw iba kande aduna mamay din putingi hayi pa lampak kasi senggok tuna angang maca sing din di matamda angang maca sing kudurak tana sanan tuna konahan tuna ay koy na makoy kuning progat pa darkar lay ay na kali hayi pa परिवेश हाइबदी एनवायरनमेंट मसी यामना मथौता मदुगी मतुंगा मसागी होनजबा अमसुं इसोरना पिथोरपा मसी अहुम से यामना यामना दरकार होइबा मसी मनुंगसिदा अइकोइने रिकॉग्नाइज तोरे हाइबा जायफा हाइबा अंगांगसे मसे टैलेंटेड अंगांग नमुनी अदु होइबा तारबदी अइकोइना महापु जोकतनबा होनबजा अखोई के अचौब दायित्व लौबदा अखोई से माइ चोपरोय है अखोई कन्फर्म होय अदुना लमदम सिदा बरुइना लेरिबा हलमन ओजालाई गुरुसिंग ना महापु मतिक चाबा प्लेयर मा परफेक्ट ओइना बहनबसे मसी थोदांग से मयामना लोबी गनी हाबदी अपील सुन थमजरी नांगोम याई फबना सेकंड मिनी योनेक्स सनराइज National Championship West Bengal Kolkata da Tramanga dagi Tranipan November da Sanakraga Maha Amadi Magi partner na doubles moina championship oira pasi ahamada congratulate tawini loina na mana success oira pasi maninda coach pusu aina congratulate tawini loina na huziki matamda angang se mapan chakhaga kari oigadagi haidana hanadi ahan lamana tharing labadu huzikti mama oibiriba mapa oibiriba na mapanda thabang masisu jamna achowa hodang amani aduna mama amadi mapa busu aina congratulation haini angang amaru pehen samana magi angang bugi special quality magi quality si specialized level quality si recognize to painting na darkar hoy ajiki matam ai ki matam dari lai paragal hoy ajiki matam si dari lai paragal ta ya ba to quality kan so yet to darkar hoy ni na ai angang si gi magi specialized level quality ko mama hoy na kan tubi ba recognize to ba
दुगी मतुंगा मागी अंगांग दुगी स्पेशलाइज होइबा क्वालिटी दुबो नेचरिंग तोबा अखोइना जोखत पि भाई बसी फाइनल फाइटिंग इन दरकार लेरे आई सी हारगा स्कूल की सनराइज इंग्लिश स्कूल की माइगी दगी अखोइ याइ थबबो थागतपा फोंगो की कनो ओइना दिसंबर की तांग कुंदा हुंदा स्कूल दा प्रोग्राम मा थम्मी अखोइ की प्राइज डिस्ट्रीब्यूशन Palm felicitation program aina adugi numitda Sunrise English School ki maige thagi financial assistance hoina 20,000 rupees ka kana khudol tamjege khalle si hare gai lo channel thank you very much. Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi bp stroke oruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathauning thina pangthok handuna e tong tha leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankat handuna haksang phana thambangamali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layeng seri chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Aroibada maroiba pau amukhanna Katigora da high school gi mahiroi nupi macha ama rape tokibagi thodok ta chenaba mioi adugi mathakta phasi gi chairak pinana bataksin khre Jiribam da langdai nganbi VLF ki general body gi mipam pangthokre Research Forum Manipur Reform gi Taratarep Subamapo Common Thorum Manipur Press Club ta pangthokre amasung Mini National Badminton Championship ta gold lawrakraba Kasar Siptilagi ngangom yaipabu taram nokre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare